मणिपुर सरकार के होम डिपार्टमेंट थोप ऑर्डर मणिपुर के डिस्ट्रिक्ट तरह थमखिबा कर्फ्यू था असिगी कुनग निपान फाउबा सांदोखरे अहिंग नोंयाइदा पोचै मयाम गाड़ी निपान पुखलक्तुना इम्फाल योनबगी थबक चथरंबा मियोय निपान गाड़ीगा कोनना इम्फाल पुलिस फारे कर्फ्यू लेरिंगाई मनुंगदा अहिंग नोंयाइदा तोंगान तोंगानबा मफमसिंगदा मना मसिंग अमदे हैराना चिंगबा चाना थकनबगी पोलम कया इम्फाल पुखलक्लगा योनबगी थबक चथरंबा गाड़ी निपान गा कोनना मियोय निपान ngarang अहिंग इम्फाल पुलिस स्टेशन की ओसी इंस्पेक्टर एन इंगो चाना लुसिंगबा पुलिस टीम अमना फारगा ngasi nungthil file thialaba matungda thadokkhre इम्फाल पुलिस स्टेशन दगी फंगबा पावगी मतुंग इनदे कर्फ्यू की अथिंगबा थुगाइरगा इम्फाल गे वांगजिंग अमदि अतै मफम खरदगी पोट जोनबी मियोय खरना टाटा मैजिक न चिंगबा गाड़ी सिंगदा मना मसिंग अमदि अतै चाना थकनबगी पोलम सिंग फुल लोटा पुरकलगा इम्फाल गे सगोलबन बिजोय गोविंद मयादा लैबा NRL oil pump mayada yonbagi thawak sathare haibagi pau police na fangkhi ngarang Imphal police ki OC na lusingba team masina numidang pung 12 taba matamda gari sing asi phana bagi damakta lumduna leikhi sedak asida mana masing amadi atai chana thangnaba polam sing full lota purakpa gari 12 aduna NRL oil pump manakta khamlaga yonbagi thawak sathaba horakpada police kangbu asina fakhi faraba gari nipan amadi miyoi nipan adu fagadkhi फारब मियोय सिंग असे चरांगपान इरेंगबम वांगजिंग नाचौ खोइजुमान अमदि इम्फाल गे हता दगिने मियोय सिंग असे ngarang अहिंग इम्फाल पुलिस ता पुरक्तुना थमलब मतुंग ngasi nungthel गाड़ी अममम गे मियोय अममम दगी लुपा लिसिंग अनि अनि फाइन थियलब मतुंगदा ngasi नुमित जुंगबा मतुंग पुंग 12 मखाइरोम ताबा मतमदा थादोखरे हाइरे पुलिस तगी फंगबा पावगी मतुंगिना दे अहिंग नोंयाइदा कर्फ्यू की अथिंगबा थुगाइदुना मना मसिंग अमदे हैरा सिंग ललोलिति की थबक तौबा कांगबु असिना खोंगजोम नाचौना चिंगबा मना मसिंगी पोथोक यामना पुथोकपा मफम सिंगदगी पोटचै सिंग असी खोमलुरगा इम्फाल दा पुलप योनथोकपगी थबक चथबने अदुगा पोट सिंग असिबु लहोरिबा कांगबुना अहिंग नोंयाइदा सगोलबन बिजोय गोविंद मयादा लैरिबा NRL oil pump mayada yonba madi atai lalonbi kayada thadokpagi thawak chatharambani hairi asumna ahing nongyaida pot yonthok yonsin tauba sida COVID-19 gi SOP thugaiduna aduki matik mi punbagi chang wangkhat lei maduna COVID-19 laichat asi sandoroknabagi achouba maram ama oirakpadagi Imphal police ki OC na hairiba khutpu asi phagatlaga matungda amuk tawdanaba pautak piraba matungda fine thialaga thadokhibani hairi PM Modi na ahangba D5 cylinder yankhai aeroplane da tharakle oxygen wadhandanaba RIMS hospital gi store da su oxygen cylinder chama concentrator kunga manga thamkhre chief minister Manipur da COVID-19 laichat asigi anisuwa web ke saitheng haktheng na phangbadagi laichat asina maram oiduna miyoi kaya sibagi masing amade positive oibagi masing nongmagi hengalagli basida Manipur gi chief minister N Biren na aduki matik thamoi sokna nungai taba phongdokre loinana COVID-19 na maram oiduna laikhidraba imung manunggi awabadasu saruk yare laibak miyamna oxygen phanglaroi haibagi langtaknaba amade mipaibana chingba tawbidanabasu chief minister na miyamda apil tawragle amaromda chief minister gi awaba si khangbiduna Bharat ke Prime Minister Narendra Modi Manipur gi damakta oxygen watana phanganabagi lakhalakpa thaurangi manung channa ngasi ahangba D5 cylinder yankhai Indian Air Force ki AN-32 plane ngasi Manipur gi damakta puraktuna Imphal International Airport ta thunglari haina chief minister gi Facebook account da miyam da thadrokpa pawa mana haire chief minister na Manipur da leiriba hospital singda oxygen watana phanghanabagi lakhalakpa thaurangi manung channa hana loksinduna thamliba oxygen cylinder gi mathakta nauna athanba D5 cylinder chama amasung oxygen concentrator kunmanga amasung lamphel da leiriba RIMS hospital gi store room da thamkhre maduna RIMS da oxygen phangdabagi awaba mayok nararoi haire amarom da handak Manipur gi mapan gi state kharadagi oxygen cylinder sing lawduna Manipur da pusilaktuna phanghalliba sida tumba chaba khangdana chawba thogdang lawduna honakhibagi damakta Khurai Assembly Constituency gi MLA L Susindrobu Chief Minister N Birena thagat pa phongdokle oxygen phangdabadagi COVID na naba miyoi siba yawrakle laingak na Bisnupur District Hospital da oxygen plant ama lingkhat piyo N Sanazauba Manipur gi Chief Minister N Birena chawba thogdang lawduna Jenims RIMS na chingbada oxygen plant lingkhanaba thabak paikhatliba sida natana Thoubal District amadi Churachandpur District tasu oxygen plant amamam thamna bhonari basi thagat ningai ni hairiba thaurang asigi manung channa Bisnupur District tasu oxygen plant ama laingak na lingkhat piduna
hospital asida oxygen marang kaina phanganaba honabiyu laibak thibadi oxygen phangdabadagi lokoi patta hangdoktuna leriba covid care center da covid anaba miyoi ama laikhidaba yaurei wafam asi pausi asiga Bisnupur covid-19 relief committee ge vice chairman oiriba ningthaujam sanajawbaga unaduna wari sanaba matamda phongdorokhibane mahakna hai Bisnupur district hospital asi Churachandpur dagi hauraga Nambol phawbugi manungda leriba miyoi sing amadi khawpumna chingba Bisnupur ga thangnana leiriba singi sarukta khundariba khunja singi oinasu achauba layang phamama oiribane aduna district hospital asi mapungphaba hospital ama ohennaba sarkarna honaduna layang bagi khudong chaba phanganaba honabiyu loinana hospital asigi oina oxygen plant ama linkhatuna hauzik Bisnupur gi lokoi pata hangdokliba covid care center da layang liba covid na naraba miyoi singda oxygen marang kaina phanganaba chief minister N Biren gi mijeng changbiyu haiki mahakna makha takhibadi phamung humbudra laiba Bisnupur gi lokoi pata hangdokliba covid care center asida ngarang phawbada covid na naraba miyoi hompugani pan layang duna leiri laibak thibadi layang liba sing asigi hidak langthak amadi chana thangnaba polam matam chana phangdabagi awaba amasu mayoknare chana thangnaba polam sing yumgi miyoi singna center asida lakpada curfew oibanina sathok chasinda police na athingba kaya laibana khudong sadaba mayoknari haiki mahakna hai laibak thibadi covid care center asida layang duna lakhiba masagi chahi humbudra rom suraba ahal lama oxygen phangdabana maram oiduna haukiba me 19 gi numidang pung 9 tabada laikhidre laikhidraba sigi manau nupana social media da phongdokhibada mahaki mayamba si sorhonba ngamdabadagi awaba mayoknakhi sorhonbada mateng pangnanaba oxygen phangdabadagi laikhidaba si yamna nungaite amadi pende haiki maramaduna lokoi pata hangdokliba covid care center asida leiriba covid na nabadagi layang liba miyoising mathau taba oxygen su laingakna phanganaba thabak paikhat piu haiki DCGRI bamna ngasi su oxygen cylinder kungani pan Assam gi Silchar dagi pusilaktuna Imphal gi damak lamthakre Jiribam district ki district magistrate waina thopuriba W Malem nganba chengleina achauba thodang logduna ngasi su maridak suba waina Manipur gi yumlon nariba Assam dagi D5 oxygen cylinder kungani pan pusilaktuna ngasi nungthil Imphal gi damakta lamthakre makha taba oxygen cylinder kaya amasu pusilaknaba thabak lokhutkani haina DC na ikhoi ki paumida phongdorokhe Defense Minister Rajnath na anti-COVID-19 drug launch tawkre Union Defense Minister Rajnath Singh amadi Union Health Minister Dr. Harshvardhan anina anti-COVID-19 drugs to deoxy D-glucose to DG ahanba dose lising tara New Delhi ge Dr. Kothari Auditorium DRDO Bhavan da launch tawkre Union Minister Dr. Harshvardhan na phongdokibada ngasi launch tawriba hidak asina COVID-19 na naraba anaba singbu laina asidagi phagatpagi matam tensil hallagani loina na oxygen ki tangai fadaba mai pakna hengarhanba ngamlagani hidak ase Bharat khakta natana malem pumboda thengariba COVID-19 ge lal ase soidana mai pakna lan thengnaba ngamlagani ngasi ahanba dose lising tara ase AIMS hospital da khusinaragani hidak ase hojiki oinadi medical store singda phanghan khiroi doctor gi ayaba matungin sizin nagadavani hidak ase gi mamalna Packet amada lupa chamnga chatruk phawbogi manungda lairaba yai haina paugi source amana hairi hidak asibu puthokpada mateng pangliba Dr. Reddy's Laboratory ge scientist singbusu Prime Minister Narendra Modi Union Minister Rajnath Singh amadi Union Health Minister Dr. Harshvardhan gi maikaidagi thagatpa phongdokre laifaki oinadi COVID anaba masing hantharaklabasu Manipur dadi naire India da haukiba pungkun mari gi manungda miyoi lakh ani ga lising marfu mathoi positive oide miyoi lising mari ga chama ga tarukna laikhidre Manipur state ki oinasu haukiba pungkun mari gi manungda miyoi chahum ga kuntra COVID-19 positive confirm oide miyoi chamri ga yankhai mangana discharge tawkhre amasung miyoi tara mari na laikhidre state asigi apunba confirm case masing lising nifu ga supna yankhai mapan sukhre active case na lising taruk ga chahum kuntra nipan ne state asigi apunba recover tawkhraba masingna lising kuntra humdoi chamaga kunma panne state asigi oina laiset asidagi laikhidaba apunba masing samnga ga mogdani thoi sukhre loinana recovery rate na chada marfuni thoi dasmik taret sinone